ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯂꯣꯔꯗ ꯑꯣꯐ ꯔꯤꯡꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠ ꯗ ꯐꯦꯂꯣꯁꯤꯞ ꯑꯣꯐ ꯗꯤ ꯔꯤꯡ꯫ ꯐꯤꯂꯝ ꯑꯁꯤ 2001ꯗ ꯔꯤꯂꯤꯖ ꯇꯧꯈꯤ, ꯂꯣꯏꯅꯅ IMDb ꯔꯦꯠꯅ 8.8 ꯑꯥꯎꯠ ꯑꯣꯐ 10ꯅꯤ꯫ ꯂꯣꯔꯗ ꯑꯣꯐ ꯔꯤꯡꯒꯤ ꯁꯤꯔꯤꯖꯀꯤ ꯐꯥꯔꯁꯠ ꯄꯥꯔꯠꯇ ꯑꯣꯁꯀꯔ 4, ꯁꯦꯀꯦꯟꯗ ꯄꯥꯔꯠꯇ ꯑꯣꯁꯀꯔ 2 ꯑꯗꯨꯒ ꯊꯥꯔꯗ ꯄꯥꯔꯠꯇꯅ ꯑꯣꯁꯀꯔ 13, ꯄꯨꯟꯅ ꯑꯣꯁꯀꯔ 18 ꯐꯪꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯈꯨꯗꯣꯞ ꯍꯥꯏꯕꯗꯤ ꯔꯤꯡ 17 ꯁꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯁꯥꯈꯤꯕꯅꯤ꯫ ꯈꯨꯗꯣꯞꯁꯤꯡ ꯑꯁꯤ ꯀꯥꯡꯂꯨꯞ ꯈꯔꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯔꯤꯡ 3 ꯑꯃꯅ ꯑꯦꯜꯞꯁꯇ ꯄꯤꯈꯤ꯫ ꯑꯦꯜꯞꯁ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤ ꯂꯧꯁꯤꯡ ꯂꯩꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯒ ꯑꯃꯣꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯡ 8 ꯑꯃꯅ ꯗ꯭ꯋꯥꯔꯐꯇ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯖꯥꯇꯤꯒꯤ ꯃꯤꯗ ꯄꯤꯔꯝꯃꯤ꯫ ꯗ꯭ꯋꯥꯔꯐ ꯑꯁꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯁꯥꯕ ꯍꯩꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯦꯝꯍꯧꯔꯤꯕ ꯔꯤꯡ 9 ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯔꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯔꯝꯅ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯃꯗ ꯔꯤꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯖꯥꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯍꯨꯔꯥꯟꯅ ꯇꯨꯃꯤꯟꯅ ꯔꯤꯡ ꯑꯃ ꯑꯃꯨꯛ ꯁꯥꯔꯝꯃꯤ꯫ ꯔꯤꯡ ꯑꯁꯤꯕꯨ ꯗꯥꯔꯛ ꯂꯣꯔꯗ ꯁꯥꯎꯔꯣꯟꯅ ꯁꯥꯔꯝꯃꯤ꯫ ꯔꯤꯡ ꯑꯁꯤꯕꯨ ꯁꯥꯕ ꯃꯇꯝꯗ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯍꯩ ꯍꯥꯞꯂꯒ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯎꯔꯣꯟꯅ ꯁꯥꯔꯤꯕ ꯔꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯥꯕ ꯔꯤꯡꯅꯤ꯫ ꯁꯥꯎꯔꯣꯟꯅ ꯁꯥꯔꯤꯕ ꯔꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯖꯥꯇꯤ ꯑꯌꯥꯝꯕ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯑꯦꯜꯞꯁ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯟꯗꯨꯅ ꯁꯥꯎꯔꯣꯟꯕꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯦꯜꯞꯁ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯁꯥꯎꯔꯣꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯔꯣꯟ ꯃꯁꯥꯃꯛ ꯂꯥꯟꯐꯝꯗ ꯂꯥꯛꯈꯤ, ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯅꯤꯡꯊꯧ ꯍꯥꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯁꯥꯎꯔꯣꯟꯅ ꯊꯥꯡ ꯑꯗꯨ ꯅꯦꯠꯁꯜꯂꯝꯃꯤ꯫ ꯁꯥꯎꯔꯣꯟꯅ ꯊꯥꯡ ꯑꯗꯨ ꯅꯦꯠꯄꯗꯒꯤ ꯇꯦꯛꯂꯝꯃꯤ꯫ ꯁꯥꯎꯔꯣꯟꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯆꯪꯂꯛꯈꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯑꯇꯦꯛꯄ ꯊꯥꯡ ꯑꯗꯨꯅ ꯁꯥꯎꯔꯣꯟꯒꯤ ꯈꯨꯗꯣꯞ ꯁꯤꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯍꯛꯆꯥꯡꯗꯒꯤ ꯔꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯍꯦꯛ ꯇꯥꯕꯒ ꯁꯥꯎꯔꯣꯟꯒꯤ ꯄꯋꯥꯔ ꯍꯜꯂꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅꯃꯛ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯁꯥꯎꯔꯣꯟ ꯃꯥꯏꯊꯤꯈꯤ꯫ ꯍꯧꯖꯤꯛ ꯔꯤꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯏꯁꯤꯜꯗꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯔꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯒꯨꯟ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯔꯤꯡ ꯑꯁꯤꯅ ꯔꯤꯡ ꯑꯁꯤꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯔꯤꯡ ꯑꯁꯤꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯖꯤꯕ ꯄꯥꯟꯕ ꯑꯃꯅ ꯔꯤꯡ ꯑꯁꯤ ꯊꯥꯗꯣꯛꯅꯤꯡꯗꯦ, ꯔꯤꯡ ꯑꯁꯤꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯀꯤꯗꯦ, ꯍꯥꯏꯕꯗꯤ ꯔꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯖꯤꯛꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯏꯁꯤꯜꯗꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯕ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯡ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯔꯤꯡ ꯑꯁꯤꯕꯨ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯁꯤꯜꯗꯣꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯖꯪꯒꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯁꯥꯎꯔꯣꯟꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯍꯥꯛꯅ ꯔꯤꯡ ꯑꯗꯨꯕꯨ ꯁꯤꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯔꯤꯡ ꯁꯤꯕꯒ ꯃꯍꯥꯛ ꯃꯥꯡꯈꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯎꯕ ꯐꯪꯂꯝꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯥꯒꯤ ꯔꯤꯡ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ, ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯎꯔꯝꯃꯤ, ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ꯫ ꯔꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯔꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯛꯄꯁꯤ ꯆꯍꯤ 2,500ꯃꯨꯛ ꯁꯨꯔꯦ꯫ ꯆꯍꯤ 2,500ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯔꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯄꯨ ꯑꯃꯃꯨꯛ ꯐꯪꯂꯝꯃꯤ꯫ ꯔꯤꯡ ꯑꯁꯤꯕꯨ ꯐꯪꯂꯤꯕ ꯃꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯣꯂꯝ ꯀꯧꯔꯝꯃꯤ꯫ ꯒꯣꯂꯝꯅ ꯔꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯝꯃꯤ꯫ ꯔꯤꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤ꯫ ꯔꯤꯡ ꯑꯁꯤꯅ ꯒꯣꯂꯝꯒꯤ ꯃꯄꯨꯟꯁꯤꯕꯨ ꯁꯥꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯍꯤ 900ꯃꯨꯛ ꯒꯣꯂꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯇꯨꯡꯗ ꯔꯤꯡ ꯑꯁꯤꯅ ꯒꯣꯂꯝꯕꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯆꯤꯡꯃꯥꯏꯗꯒꯤ ꯔꯤꯡ ꯑꯗꯨ ꯇꯥꯈꯤ꯫ ꯔꯤꯡ ꯑꯁꯤ ꯍꯣꯕꯤꯠ ꯑꯃꯅ ꯐꯪꯂꯝꯃꯤ, ꯃꯃꯤꯡꯅ ꯕꯤꯜꯕꯣ ꯀꯧꯏ꯫ ꯕꯤꯜꯕꯣ ꯑꯁꯤ ꯍꯣꯕꯤꯠ ꯑꯃꯅꯤ꯫ ꯍꯣꯕꯤꯠ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤ ꯗ꯭ꯋꯥꯔꯐꯇꯒꯤ ꯈꯔ ꯋꯥꯡꯏ, ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗꯒꯤꯅ ꯈꯔ ꯅꯦꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯟꯃꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯁꯥꯕꯁꯨ ꯍꯩꯇꯦ꯫ ꯃꯈꯣꯏꯅ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯂꯥꯡꯊꯣꯛꯄ, ꯉꯥꯎꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯕꯤꯜꯕꯣꯅ ꯔꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯒꯦꯟꯗꯜꯐꯅ ꯕꯤꯜꯕꯣꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯒꯦꯟꯗꯜꯐ ꯑꯁꯤ ꯃꯦꯖꯤꯛꯁꯤꯌꯟ ꯑꯃꯅꯤ, ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ꯫ ꯒꯦꯟꯗꯜꯐꯅ ꯃꯥꯒꯤ ꯃꯦꯖꯤꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯦ, ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯛꯇꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯜꯕꯣꯕꯨ ꯎꯅꯕ ꯕꯤꯜꯕꯣꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯉꯁꯤ ꯑꯁꯤ ꯕꯤꯜꯕꯣꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯜꯕꯣꯒꯤ ꯃꯅꯥꯛꯇ ꯔꯤꯡ ꯑꯁꯤ ꯂꯩꯕ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯜꯕꯣꯒꯤ ꯆꯍꯤ ꯑꯁꯤ 111 ꯁꯨꯔꯦ꯫ ꯔꯤꯡ ꯑꯁꯤꯅ ꯕꯤꯜꯕꯣꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯡꯗꯣꯛꯍꯜꯂꯝꯃꯤ꯫
ꯕꯤꯜꯕꯣ ꯔꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯁꯨ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯕꯤꯜꯕꯣꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯕ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯂꯝꯂꯤꯕꯅꯤ꯫ ꯒꯦꯟꯗꯜꯐꯅ ꯕꯤꯜꯕꯣꯒꯤ ꯃꯅꯥꯛꯇ ꯔꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ꯫ ꯒꯦꯟꯗꯜꯐꯅ ꯍꯥꯏꯈꯤ, "ꯔꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯔꯤꯡꯅꯤ꯫ ꯅꯪ ꯔꯤꯡ ꯑꯁꯤ ꯊꯥꯗꯣꯛꯎ" ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯜꯕꯣꯅ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯕ ꯇꯨꯡꯗ ꯕꯤꯜꯕꯣꯅ ꯔꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣ ꯑꯁꯤ ꯕꯤꯜꯕꯣꯒꯤ ꯃꯔꯤ-ꯃꯇꯥ ꯑꯃꯅꯤ꯫ ꯐ꯭ꯔꯣꯗꯣꯒꯤ ꯃꯃꯥ-ꯃꯄꯥ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯕꯤꯜꯕꯣꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯤꯜꯕꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯜꯕꯣꯒꯤ ꯂꯟ-ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯣꯗꯣꯒꯤ ꯑꯣꯏꯔꯤ꯫ ꯐ꯭ꯔꯣꯗꯣꯅ ꯒꯦꯟꯗꯜꯐꯇ ꯍꯪꯂꯝꯃꯤ꯫ ꯕꯤꯜꯕꯣꯗꯤ? ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯕꯤꯜꯕꯣ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯦꯜꯞꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯕ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ"꯫ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯅꯪꯅ ꯔꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯁꯥꯎꯔꯣꯟꯒꯤ ꯔꯤꯡꯅꯤ꯫ ꯁꯥꯎꯔꯣꯟꯅ ꯔꯤꯡ ꯑꯁꯤ ꯂꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ"꯫ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯎꯔꯣꯟꯗꯤ ꯁꯤꯈ꯭ꯔꯗꯨꯗꯤ"꯫ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯣꯗꯣꯅ ꯁꯥꯎꯔꯣꯟ ꯁꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯈꯤ꯫ ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯎꯔꯣꯟ ꯁꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯥꯠꯃꯥꯗꯤ ꯂꯩꯔꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯔꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯁꯥꯎꯔꯣꯟ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯔꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ, ꯑꯃꯗꯤ ꯔꯤꯡ ꯑꯁꯤꯅꯁꯨ ꯁꯥꯎꯔꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯃꯤ꯫ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯑꯁꯤ ꯁꯥꯎꯔꯣꯟꯅ ꯐꯪꯂꯕꯗꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯔꯤꯡ ꯑꯃꯗꯤ ꯁꯥꯎꯔꯣꯟ ꯑꯁꯤ ꯑꯃꯈꯛꯇꯅꯤ꯫ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯝꯃꯤ, "ꯔꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯁꯤꯟꯈ꯭ꯔꯁꯤ, ꯃꯔꯝꯗꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯔꯤꯡ ꯑꯁꯤ ꯁꯤꯗ ꯂꯩ ꯍꯥꯏꯕ"꯫ ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯒꯣꯂꯝ ꯑꯁꯤ ꯌꯦꯛꯅꯕꯅ ꯐꯥꯈ꯭ꯔꯦ, ꯂꯣꯏꯅꯅ ꯒꯣꯂꯝꯅ ꯔꯤꯡ ꯑꯁꯤ ꯕꯦꯒꯤꯟꯁꯀꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯁꯥꯎꯔꯣꯟꯅ ꯈꯪꯏ ꯔꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩ ꯍꯥꯏꯕ"꯫ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯁꯤꯕꯨ ꯒꯦꯟꯗꯜꯐꯇ ꯄꯤꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯒꯦꯟꯗꯜꯐꯅ ꯈꯪꯂꯝꯃꯤ ꯔꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯅꯤ, ꯑꯃꯗꯤ ꯒꯦꯟꯗꯜꯐ ꯁꯛꯇꯤ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯂꯣꯏꯅꯅ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯍꯜꯂꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯔꯤꯡ ꯑꯁꯤ ꯗꯥꯔꯛ ꯄꯥꯋꯔ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯒꯦꯟꯗꯜꯐꯅ ꯔꯤꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯂꯝꯃꯣ, ꯑꯩꯁꯨ ꯑꯩꯒꯤ ꯒꯨꯔꯨꯕꯨ ꯎꯅꯔꯨꯒꯦ, ꯃꯍꯥꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛꯅꯤ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯨꯒꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐ꯭ꯔꯣꯗꯣꯗ ꯍꯥꯏꯔꯝꯃꯤ, "ꯔꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯆꯠꯀꯅꯨ, ꯂꯝꯕꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯨ꯫ ꯑꯩꯒꯤ ꯒꯨꯔꯨ ꯎꯅꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯕꯤꯔ ꯈꯨꯡꯒꯪꯗ ꯎꯅꯁꯤ"꯫ ꯒꯦꯟꯗꯜꯐ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯂꯝꯕ ꯃꯇꯝꯗ ꯍꯣꯕꯤꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯃꯃꯤꯡꯅ ꯁꯦꯝ ꯀꯧꯏ꯫ ꯒꯦꯟꯗꯜꯐꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ, "ꯅꯪꯁꯨ ꯌꯥꯎꯅ ꯐ꯭ꯔꯣꯗꯣꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯀꯅꯨ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯣꯕꯤꯠ ꯑꯅꯤ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ, ꯃꯃꯤꯡꯅ ꯃꯦꯔꯤ ꯑꯃꯗꯤ ꯄꯤꯄꯤꯟ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯒꯦꯟꯗꯜꯐ ꯎꯅꯕꯒꯤ ꯕꯤꯔ ꯈꯨꯡꯒꯪꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯁꯦꯝꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯠꯂꯤꯉꯩꯗ ꯁꯪꯒꯣꯜ ꯇꯣꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯪꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯥꯎꯔꯣꯟꯒꯤ ꯈꯣꯡꯃꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯠꯂꯝꯃꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯃꯐꯝ ꯑꯀꯣꯏꯕ ꯑꯁꯤꯗ ꯔꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯀꯤꯃꯟꯗꯨꯅ ꯔꯤꯡ ꯑꯗꯨꯕꯨ ꯁꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯑꯁꯤ ꯁꯤꯔꯕꯗꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯈꯪꯗꯨꯅ ꯁꯦꯝꯅ ꯔꯤꯡ ꯑꯗꯨꯕꯨ ꯁꯤꯗꯅꯕ ꯐ꯭ꯔꯣꯗꯣꯕꯨ ꯊꯤꯡꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯇꯨꯃꯤꯟꯅ ꯖꯒꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯥꯎꯔꯣꯟꯒꯤ ꯈꯣꯡꯃꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯑꯃꯗ ꯂꯩꯕ ꯍꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯒꯦꯟꯗꯜꯐꯀ ꯐ꯭ꯔꯣꯗꯣꯒ ꯎꯅꯁꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯇꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯒꯦꯟꯗꯜꯐꯅ ꯃꯥꯒꯤ ꯒꯨꯔꯨꯕꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯨꯔꯨꯅ ꯁꯥꯎꯔꯣꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯒꯦꯟꯗꯜꯐꯀꯤ ꯒꯨꯔꯨꯅ ꯍꯥꯟꯅꯗꯒꯤ ꯁꯥꯎꯔꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯁꯥꯎꯔꯣꯟꯒꯤ ꯁꯥꯏꯠꯇ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯒꯦꯟꯗꯜꯐꯇ ꯍꯥꯏꯔꯝꯃꯤ, "ꯁꯥꯎꯔꯣꯟꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯅ ꯐꯩ" ꯍꯥꯏꯔꯝꯃꯤ꯫ ꯒꯦꯟꯗꯜꯐꯅ ꯃꯥꯒꯤ ꯒꯨꯔꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯃꯔꯝꯅ ꯒꯦꯟꯗꯜꯐꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯃꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫
ꯃꯔꯝ ꯑꯁꯤꯅ ꯕꯤꯔ ꯈꯨꯡꯒꯪꯗ ꯒꯦꯟꯗꯜꯐ ꯌꯧꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯒꯦꯟꯗꯜꯐꯄꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯁ꯭ꯂꯥꯏꯗꯔ ꯀꯧꯏ꯫ ꯃꯍꯥꯛ ꯖꯪꯒꯜꯗ ꯂꯩ ꯑꯗꯨꯒ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯋꯥꯔꯤ ꯁꯥꯅꯕꯤꯗꯦ꯫ ꯒꯦꯟꯗꯜꯐꯅ ꯐ꯭ꯔꯣꯗꯣꯗ ꯍꯥꯏꯈꯤ, "ꯅꯪ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪꯒꯤ ꯅꯃꯤꯡ ꯐ꯭ꯔꯣꯗꯣ ꯕꯦꯒꯤꯟꯁ ꯀꯧꯏ ꯍꯥꯏꯕ, ꯃꯔꯝꯗꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯕꯦꯒꯤꯟꯁꯀꯤ ꯃꯅꯥꯛꯇ ꯔꯤꯡ ꯂꯩ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯃꯠꯇꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯄꯤꯄꯤꯟ ꯀꯧꯕ ꯍꯣꯕꯤꯠ ꯑꯃꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯕꯦꯒꯤꯟꯁ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯄꯤꯄꯤꯟꯕꯨ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯄꯤꯄꯤꯟ ꯇꯝꯅ ꯂꯥꯛꯄꯗ ꯇꯨꯁꯤꯜꯂꯝꯃꯤ, ꯂꯣꯏꯅꯅ ꯔꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ ꯑꯃꯗꯤ ꯁꯣꯏꯕꯗꯒꯤ ꯔꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯊꯟꯇ ꯁꯤꯖꯔꯝꯃꯤ꯫ ꯔꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯌꯧꯕꯒ ꯐ꯭ꯔꯣꯗꯣ ꯃꯥꯡꯈꯤꯔꯝꯃꯤ, ꯎꯕ ꯐꯪꯈꯤꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯐ꯭ꯔꯣꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯈꯤ, ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐ꯭ꯔꯣꯗꯣ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯐ꯭ꯔꯣꯗꯣꯅ ꯁꯥꯎꯔꯣꯟꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯕ ꯃꯃꯤꯠꯁꯨ ꯎꯔꯝꯃꯤ꯫ ꯁꯥꯎꯔꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯈꯪꯏ, ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ"꯫ ꯃꯁꯤ ꯇꯥꯕꯗ ꯐ꯭ꯔꯣꯗꯣ ꯔꯤꯡ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯁ꯭ꯂꯥꯏꯗꯔ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯂꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯅꯪ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯒꯅꯨ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐ꯭ꯔꯣꯗꯣꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯐꯪꯂꯝꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯃꯤꯑꯣꯏ ꯈꯔ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯎꯈꯤ꯫ ꯐ꯭ꯔꯣꯗꯣꯅ ꯁ꯭ꯂꯥꯏꯗꯔꯗ ꯍꯪꯂꯝꯃꯤ, "ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ"? ꯁ꯭ꯂꯥꯏꯗꯔꯅ ꯍꯥꯏꯔꯝꯃꯤ, "ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ"꯫ ꯁ꯭ꯂꯥꯏꯗꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯒꯦꯟꯗꯜꯐ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯉꯥꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯖꯪꯒꯜꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ"? ꯁ꯭ꯂꯥꯏꯗꯔꯅ ꯍꯥꯏꯔꯝꯃꯤ, "ꯑꯦꯜꯐꯁꯀꯤ ꯂꯩꯐꯝꯗꯅꯤ"꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯏꯅ ꯑꯦꯜꯐꯁꯀꯤ ꯂꯩꯐꯝ ꯌꯧꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯆꯠꯂꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯑꯔꯤꯕ ꯀꯤꯂꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁ꯭ꯂꯥꯏꯗꯔꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯔꯝꯃꯨ, ꯑꯩ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯂꯨꯒꯦ"꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯈꯔ ꯄꯤꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯍꯣꯕꯤꯠꯁꯤꯡ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯝꯃꯤ꯫ "ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯍꯧꯒꯠꯄ ꯌꯥꯗꯦ, ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯈꯪꯈꯤꯅꯤ"꯫ ꯑꯗꯨꯕꯨ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨ ꯑꯣꯜꯔꯦꯗꯤ ꯈꯪꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯀꯤꯃꯟꯈꯤꯗꯨꯅ ꯔꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯖꯤꯜꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯐ꯭ꯔꯣꯗꯣꯕꯨ ꯔꯤꯡ ꯁꯤꯔꯕꯁꯨ ꯂꯥꯏꯅ ꯎꯕ ꯐꯪꯂꯤ, ꯃꯔꯝꯗꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯑꯍꯤꯡꯕ ꯑꯃꯗꯤ ꯑꯁꯤꯕ ꯖꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯐ꯭ꯔꯣꯗꯣꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁ꯭ꯂꯥꯏꯗꯔ ꯂꯥꯛꯇꯨꯅ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯣꯗꯣꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗꯤ ꯁ꯭ꯂꯥꯏꯗꯔꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯅꯕ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯦꯜꯐꯁꯀꯤ ꯂꯩꯐꯝ ꯌꯧꯅꯕ ꯆꯠꯄꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯤ, ꯃꯁꯥ ꯎꯟꯒꯨꯝ ꯏꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯁꯦꯝꯅ ꯁ꯭ꯂꯥꯏꯗꯔꯗ ꯍꯪꯂꯝꯃꯤ, "ꯐ꯭ꯔꯣꯗꯣꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯣ"? ꯁ꯭ꯂꯥꯏꯗꯔꯅ ꯍꯥꯏꯔꯝꯃꯤ, "ꯐ꯭ꯔꯣꯗꯣ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯥꯠꯃꯥ ꯂꯩꯐꯝꯗ ꯇꯞꯅ ꯇꯞꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯤ, ꯃꯔꯝꯗꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯒꯤ ꯊꯥꯡꯅ ꯃꯍꯥꯛꯄꯨ ꯁꯣꯛꯍꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯗꯣꯕꯨ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯃꯗꯤ ꯑꯥꯠꯃꯥꯒꯤ ꯂꯩꯐꯝ ꯃꯅꯥꯛꯇ ꯆꯠꯈꯤꯅꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯜꯐꯁꯀꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯂꯥꯏꯗꯔꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯁ꯭ꯂꯥꯏꯗꯔꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯃꯤꯠ ꯅꯤꯅꯤꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯃꯉꯥꯅ ꯅꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣ ꯑꯁꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯔꯤꯚꯦꯂꯝ ꯄꯨꯗꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯐ꯭ꯔꯣꯗꯣꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ"꯫ ꯁ꯭ꯂꯥꯏꯗꯔꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ 5 ꯑꯀꯣꯏꯕꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ"꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯁꯪꯒꯣꯜꯗ ꯍꯥꯞꯀꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫
ꯅꯨꯄꯤ ꯑꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯀꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯦꯖꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯏꯄꯣꯝ ꯑꯃ ꯂꯥꯛꯍꯜꯂꯝꯃꯤ, ꯂꯣꯏꯅꯅ ꯏꯄꯣꯝ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯥꯎꯊꯍꯟꯈꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐ꯭ꯔꯣꯗꯣꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯄꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐ꯭ꯔꯣꯗꯣ ꯐꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯒꯦꯟꯗꯜꯐ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫" ꯒꯦꯟꯗꯜꯐꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ, ꯀꯃꯥꯏꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈꯤ ꯑꯃꯗꯤ ꯀꯃꯥꯏꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯣ꯫ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯂꯤꯕꯔꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯈꯤ ꯍꯧꯖꯤꯛ ꯑꯦꯜꯞꯁ ꯎꯅꯔꯕꯅꯤꯅ ꯃꯈꯣꯏ ꯌꯨꯝ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕ꯫ ꯒꯦꯟꯗꯜꯐꯅ ꯑꯦꯜꯞꯁꯀꯤ ꯅꯤꯡꯊꯧꯗ ꯔꯤꯡ ꯑꯗꯨ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯗꯦ꯫ "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ, ꯃꯔꯝꯗꯤ ꯖꯒꯥ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ꯫" ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗꯒꯤ ꯃꯇꯦꯡ ꯅꯤꯁꯤ꯫" ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ ꯑꯃꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯁꯣꯏꯕꯗꯒꯤ ꯊꯣꯛꯍꯟꯕꯅꯤ꯫" ꯑꯦꯜꯞꯁꯀꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯒꯤ ꯆꯍꯤ 10,000ꯒꯤ ꯃꯃꯥꯡꯗ ꯁꯥꯎꯔꯣꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯇꯝꯗ ꯑꯩ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯔꯣꯟ ꯁꯤꯔꯕ ꯇꯨꯡꯗ ꯔꯤꯡ ꯑꯗꯨ ꯏꯁꯤꯜꯗꯣꯔꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯥꯎꯟꯠ ꯗꯨꯝꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯔꯤꯡ ꯑꯗꯨ ꯆꯥꯛꯂꯤꯕ ꯂꯥꯚꯥ ꯑꯁꯤꯗ ꯊꯥꯗꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯜꯗꯣꯔꯅ ꯌꯥꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯊꯧꯅꯥ ꯂꯩꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯤꯇꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯁ꯭ꯂꯥꯏꯗꯔꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯑꯦꯔꯥꯒꯣꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯑꯣꯏꯔꯛꯀꯗꯧꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯤ ꯏꯁꯤꯜꯗꯣꯔꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅꯤ꯫ ꯏꯁꯤꯜꯗꯣꯔ ꯍꯥꯏꯕꯗꯤ ꯁꯥꯎꯔꯣꯟꯒꯤ ꯃꯈꯨꯠ ꯀꯛꯇꯨꯅ ꯔꯤꯡꯕꯨ ꯃꯁꯥꯗꯒꯤ ꯇꯣꯉꯥꯟ ꯇꯥꯍꯟꯈꯤꯕꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯒ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯈꯤ꯫ ꯃꯥꯎꯟꯠ ꯗꯨꯝꯇ ꯔꯤꯡ ꯑꯁꯤ ꯀꯅꯥꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯒꯅꯤ? ꯃꯥꯎꯟꯠ ꯗꯨꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯖꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯔꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫" ꯒꯦꯟꯗꯜꯐ, ꯐ꯭ꯔꯣꯗꯣꯒꯤ ꯃꯔꯨꯞ ꯑꯍꯨꯝ, ꯁ꯭ꯂꯥꯏꯗꯔ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯑꯦꯔꯥꯒꯣꯟ, ꯗ꯭ꯋꯥꯔꯐ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯒꯤꯝꯂꯤ, ꯑꯦꯜꯞꯁ ꯑꯃ ꯃꯃꯤꯡꯅ ꯂꯤꯒꯣꯂꯥꯁ ꯑꯃꯗꯤ ꯑꯀꯟꯕ ꯂꯥꯟꯃꯤ ꯑꯃ ꯃꯃꯤꯡꯅ ꯕꯣꯔꯣꯃꯤꯟꯁ, ꯃꯈꯣꯏ ꯅꯤꯄꯥꯟꯅ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯐ꯭ꯔꯣꯗꯣꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯎꯔꯣꯟꯒꯤ ꯑꯆꯧꯕ ꯂꯥꯟꯃꯤ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯑꯁꯤ ꯒꯦꯟꯗꯜꯐꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯥꯒꯤ ꯒꯨꯔꯨꯅ ꯁꯦꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯥꯄꯟ ꯎꯟꯒꯤ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯔꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯎꯟꯠ ꯗꯨꯝ ꯌꯧꯅ ꯆꯠꯂꯝꯃꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯒꯦꯟꯗꯜꯐꯀꯤ ꯒꯨꯔꯨꯅ ꯀꯔꯤꯒꯨꯝꯕ ꯃꯦꯖꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯔꯁꯀꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯣꯔꯁꯀꯤ ꯁꯨꯔꯨꯡ ꯑꯁꯤ ꯗ꯭ꯋꯥꯔꯐ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕ ꯒꯦꯟꯗꯜꯐ ꯈꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯗ꯭ꯋꯥꯔꯐ ꯅꯠꯇꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕ ꯑꯇꯩꯁꯨ ꯂꯩ ꯍꯥꯏꯕ ꯒꯦꯟꯗꯜꯐꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯆꯠꯇꯕ ꯑꯁꯤ ꯔꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯐ꯭ꯔꯣꯗꯣꯅ ꯂꯦꯞꯀꯗꯕꯅꯤ꯫" ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯠꯄ ꯍꯥꯏꯅ ꯂꯦꯞꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯔꯛꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯒꯦꯟꯗꯜꯐꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯩ ꯊꯥꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤ ꯄꯤꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯪꯂꯛꯂꯕ ꯇꯨꯡꯗ ꯒꯦꯟꯗꯜꯐꯅ ꯂꯝꯕꯤ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯐ꯭ꯔꯣꯗꯣꯒꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯐꯪꯂꯛꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ꯫" ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯒꯣꯂꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯣꯂꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯔꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡꯗꯒꯤ ꯐꯪꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯆꯍꯤ 2,500ꯃꯨꯛ ꯔꯤꯡꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯃꯗꯤ ꯁꯥꯎꯔꯣꯟꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯕꯦꯒꯤꯟꯁ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫" ꯐ꯭ꯔꯣꯗꯣꯅ ꯍꯪꯂꯝꯃꯤ, "ꯀꯃꯥꯏꯅ ꯁꯥꯎꯔꯣꯟꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯣ?" ꯒꯦꯟꯗꯜꯐꯅ ꯍꯥꯏ, "ꯅꯥꯟꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯔꯛꯈꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯔꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫" ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯇꯨꯡꯗ ꯗ꯭ꯋꯥꯔꯐꯀꯤ ꯁꯤꯇꯤ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ
ꯃꯔꯛꯇ ꯂꯥꯛꯃꯤꯟꯅꯈꯤꯕ ꯗ꯭ꯔꯥꯎꯒ ꯒꯤꯝꯂꯤꯒꯤ ꯃꯌꯥꯝꯕꯒꯤ ꯁꯤꯇꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯍꯔ ꯑꯁꯤ ꯑꯃꯥꯡ ꯑꯇꯣꯏ ꯑꯃꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯅ ꯗ꯭ꯔꯣꯒ ꯃꯌꯥꯝ ꯑꯃꯗꯤ ꯒꯤꯝꯂꯤꯒꯤ ꯃꯌꯥꯝꯕꯕꯨ ꯍꯥꯠꯇꯣꯛꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯒꯤꯝꯂꯤꯒꯤ ꯃꯌꯥꯝꯕꯒꯤ ꯃꯣꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕ ꯑꯃ ꯃꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯖꯤꯕ ꯑꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯕꯨ ꯑꯣꯛꯁ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯣꯛꯁ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯑꯣꯛꯁ ꯃꯌꯥꯝ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯕꯥꯔꯣꯛꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯕꯥꯔꯣꯛ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ꯫ ꯒꯦꯟꯗꯜꯐꯅ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅꯕ ꯇꯧ, ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ"꯫ ꯃꯈꯣꯏ ꯃꯌꯥꯝ ꯒꯦꯟꯗꯜꯐꯀꯤ ꯋꯥ ꯇꯥꯔꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯕꯥꯔꯣꯛꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯕꯥꯔꯣꯛꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯝꯃꯤ ꯑꯃꯗꯤ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯒꯦꯟꯗꯜꯐꯅ ꯕꯥꯔꯣꯛꯄꯨ ꯄꯇꯥꯜ ꯌꯧꯅꯕ ꯅꯝꯊꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯕꯥꯔꯣꯛꯅ ꯒꯦꯟꯗꯜꯐꯄꯨ ꯄꯇꯥꯜ ꯌꯧꯅꯕ ꯆꯤꯡꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯦꯟꯗꯜꯐꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯦꯜꯞꯁꯀꯤ ꯌꯨꯝ ꯌꯧꯅ ꯆꯠꯂꯝꯃꯤ꯫ ꯑꯦꯜꯞꯁꯅ ꯐ꯭ꯔꯣꯗꯣꯕꯨ ꯃꯅꯨꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯐ꯭ꯔꯣꯗꯣꯒꯤ ꯃꯅꯥꯛꯇ ꯐꯠꯇ꯭ꯔꯕ ꯁꯥꯎꯔꯣꯟꯒꯤ ꯔꯤꯡ ꯑꯗꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯃꯤꯟꯅꯈꯤꯕ ꯕꯣꯔꯣꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯗꯒꯤ ꯑꯦꯜꯞꯁꯤꯡꯅ ꯌꯥꯗꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯆꯪꯍꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯔꯣꯃꯜꯅ ꯌꯥꯝꯅ ꯀꯟꯕ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯥꯔꯝꯃꯤ, ꯃꯃꯤꯡꯅ ꯑꯣꯔꯥꯈꯥꯏ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯅꯨꯡꯊꯤꯜꯗꯁꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤ ꯑꯣꯛꯁꯇꯤ ꯅꯨꯡꯗꯥꯡ ꯈꯛꯇꯗ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ꯫ ꯁꯣꯔꯣꯃꯜꯅ ꯔꯤꯡ ꯑꯗꯨꯕꯨ ꯂꯧꯔꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯅꯤꯄꯥꯟꯕꯨ ꯍꯥꯠꯅꯕ ꯑꯣꯔꯥꯈꯥꯏ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯦꯜꯞꯁꯀꯤ ꯌꯨꯝꯗ ꯂꯩꯔꯕ ꯇꯨꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯒꯣꯂꯝꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯒꯣꯂꯝꯅ ꯁꯥꯎꯔꯣꯟꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯈꯔ ꯁꯥꯡꯅ ꯆꯠꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯄꯣꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ಲಾಪ್ನ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯕꯣꯔꯣꯃꯤꯟꯅ ꯐ꯭ꯔꯣꯗꯣꯅ ꯄꯥꯏꯔꯤꯕ ꯔꯤꯡ ꯑꯗꯨ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯕꯣꯔꯣꯃꯤꯟꯅ ꯅꯝꯗꯨꯅ ꯂꯧꯒꯦ ꯇꯧꯕꯗ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨ ꯁꯤꯖꯤꯟꯈꯤ, ꯂꯣꯏꯅꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨ ꯁꯤꯔꯨꯕ ꯃꯔꯝꯅ ꯌꯦꯛꯅꯕꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈꯤ ꯑꯃꯗꯤ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯈꯤ꯫ ꯑꯦꯔꯥꯒꯣꯟꯅ ꯐ꯭ꯔꯣꯗꯣꯗ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ"꯫ ꯁꯥꯎꯔꯣꯟꯒꯤ ꯂꯥꯟꯃꯤꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯕꯣꯔꯣꯃꯤꯜꯒꯤ ꯃꯊ꯭ꯋꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐ꯭ꯔꯣꯗꯣ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯈꯟꯈꯤ, "ꯀꯔꯤꯒꯨꯝꯕ ꯔꯤꯡ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯣꯛꯂꯝꯃꯣꯏ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯦꯟꯗꯜꯐꯀꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯅꯤ"꯫ ꯒꯦꯟꯗꯜꯐꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕ ꯇꯨꯡꯗ ꯐ꯭ꯔꯣꯗꯣꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯈꯤ꯫ ꯃꯊꯟꯇ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯂꯥꯛꯈꯤ꯫ ꯁꯦꯝ ꯑꯃꯗꯤ ꯐ꯭ꯔꯣꯗꯣ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯔꯥꯒꯣꯟꯅ ꯑꯦꯜꯞꯁ ꯑꯃꯗꯤ ꯒꯤꯝꯂꯤꯗ ꯍꯥꯏꯔꯝꯃꯤ, "ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯔꯤ ꯑꯃꯗꯤ ꯄꯤꯄꯤꯟ ꯑꯣꯛꯁꯅ ꯐꯥꯈꯤꯕꯗꯨ ꯀꯟꯕ ꯆꯠꯁꯤ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯦꯔꯤ ꯑꯃꯗꯤ ꯄꯤꯄꯤꯟꯕꯨ ꯀꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗ ꯂꯣꯔꯗ ꯑꯣꯐ ꯔꯤꯡꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠ ꯗ ꯐꯦꯂꯣꯁꯤꯞ ꯑꯣꯐ ꯔꯤꯡ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯁꯦꯀꯦꯟ ꯄꯥꯔꯠ ꯁ꯭ꯇꯣꯔꯤꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫